ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯅꯟꯗꯔꯥꯖ ꯃꯍꯥꯛꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯈꯨꯕꯝ ꯁꯤꯟꯅꯕꯗ ꯃꯉꯥꯏꯔꯤ ꯅꯤꯡꯊꯧ ꯐꯝ ꯍꯦꯛ ꯄꯥꯏꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯩꯃ ꯑꯃ ꯄꯨꯔꯛꯈꯤ꯫ ꯅꯨꯖꯥꯗꯨ ꯃꯔꯥꯏꯕꯛ ꯊꯤꯔꯤ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯟꯅ ꯌꯦꯡꯕꯗ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯛ ꯅꯠꯇꯅ ꯌꯥꯝꯅ ꯂꯦꯝꯃꯤ, ꯌꯥꯝꯅ ꯇꯞꯆꯩ, ꯃꯤꯁꯨ ꯉꯝꯖꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤꯅ ꯅꯟꯗꯔꯥꯖꯅ ꯃꯍꯥꯛꯄꯨ ꯈꯣꯏꯗꯥꯈꯤ꯫ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯟꯗꯔꯥꯖꯀꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯛꯆꯥꯡ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ, ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ, ꯂꯨꯅ ꯇꯧꯖꯩ ꯃꯃꯧꯕꯨ꯫ ꯑꯗꯨꯕꯨ ꯅꯟꯗꯔꯥꯖꯀꯤ ꯃꯃꯥꯏꯕꯦꯝꯃ ꯀꯨꯃꯣꯅꯗꯤ ꯃꯃꯧ ꯑꯁꯤꯕꯨ ꯌꯥꯔꯝꯗꯦ, ꯃꯃꯧ ꯑꯁꯤꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯑꯇꯣꯟꯕ ꯖꯥꯠꯇ ꯄꯣꯛꯄꯤꯅꯤ ꯍꯥꯏꯗꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯟꯗꯔꯥꯖꯀꯤ ꯂꯣꯏꯅꯕꯤ ꯂꯩꯃꯔꯦꯝꯕꯤ ꯄꯤꯌꯥꯏꯅꯨ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯅꯦꯝꯅ ꯐꯅ ꯑꯣꯠꯂꯕꯁꯨ ꯃꯍꯥꯛꯇꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯗꯦ꯫ ꯃꯅꯦꯝꯒꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯀꯅꯥꯗꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯃꯁꯤꯃꯛꯅꯁꯨ ꯀꯨꯃꯣꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯄꯤꯌꯥꯏꯅꯨ ꯃꯥꯕꯨ ꯑꯣꯠꯄꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯃꯨꯡꯗ ꯌꯥꯇꯥꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖ ꯈꯨꯟꯖꯥꯁꯤꯡꯕꯨ ꯎꯅꯕ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯀꯨꯃꯣꯗꯨ ꯃꯃꯧ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯕꯦꯝꯃ ꯄꯤꯌꯥꯏꯅꯨ, ꯅꯪꯁꯦ ꯏꯀꯥꯏꯕ ꯈꯪꯗꯦꯗ, ꯐꯅꯁꯨ ꯊꯤꯅ ꯍꯥꯏꯔꯕꯅꯤ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯁꯤꯕꯣ, ꯑꯁꯨꯛ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯣ?" ꯃꯃꯥꯒꯤ ꯂꯤꯆꯠꯅꯤ, ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕꯅꯤ, ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯅꯤ, ꯀꯔꯤꯁꯨ ꯂꯨꯅ ꯈꯜꯂꯨꯗꯦ, ꯇꯞꯅ ꯈꯨꯝꯂꯛꯏ ꯄꯤꯌꯥꯏꯅꯨ꯫ "ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯀꯔꯤ ꯂꯥꯜꯂꯕꯒꯦ? ꯑꯩꯕꯨ ꯏꯃꯥꯗ ꯀꯔꯤ ꯀꯥꯏꯔꯕꯒꯦ? ꯅꯪꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇ꯭ꯔꯥ? ꯃꯨꯟꯅ ꯈꯟꯗꯨꯅ ꯌꯦꯡꯉꯨ, ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯅ ꯂꯩꯃ ꯑꯣꯏꯕ ꯅꯇꯤꯛꯂꯥ?" "ꯏꯃꯥ ꯏꯕꯦꯝꯃ, ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯃꯧꯁꯨ ꯂꯣꯏꯅ ꯈꯪꯖꯩ." "ꯀꯅꯥꯒꯤ ꯏꯃꯥ, ꯀꯅꯥꯒꯤ ꯏꯃꯧ? ꯏꯀꯥꯏꯖꯗ꯭ꯔꯥ ꯅꯊꯟꯇ?" "ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯗꯤ ꯌꯥꯎꯖꯔꯣꯏ ꯍꯥꯏꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯔꯥꯖ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯄꯨꯔꯛꯄꯅꯤ." "ꯅꯇꯥ ꯇꯧꯅꯨ ꯆꯤꯟꯊꯤꯕꯤ, ꯅꯪꯒꯤ ꯅꯇꯥ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯒꯨꯜ ꯑꯩꯅ ꯈꯪꯏ, ꯑꯄꯪꯕ ꯏꯆꯥꯁꯦ ꯅꯪꯅ ꯐꯥꯕꯅꯤ, ꯅꯪꯅ ꯂꯥꯡ ꯊꯥꯛꯂꯒ ꯏꯆꯥꯁꯤꯕꯨ ꯊꯨꯍꯟꯕꯅꯤ꯫ ꯉꯝꯈ꯭ꯔꯦꯗ, ꯑꯇꯣꯟꯕꯤ ꯅꯣꯏꯅ ꯉꯝꯕꯁꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦꯗ, ꯂꯝꯖꯥ ꯅꯣꯏꯅ ꯈꯪꯗꯕꯁꯦ." "ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯕꯨ ꯑꯗꯨꯝꯅ ꯉꯥꯡꯕꯤꯗꯨ, ꯁꯈꯤ ꯀꯅꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯈꯤꯅꯤ." "ꯀꯔꯤ? ꯅꯨꯄꯥ ꯐꯥꯕꯗꯤ ꯉꯝꯂꯒ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯀꯥꯏꯕ ꯈꯁꯨ ꯁꯥꯗꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ." "ꯏꯃꯥ ꯏꯕꯦꯝꯃ, ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯑꯩꯁꯤ ꯂꯩꯃꯅꯤ, ꯅꯟꯗꯔꯥꯖ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ." "ꯍꯩ, ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯑꯩꯅꯅꯦ ꯏꯀꯥꯏꯖꯩ꯫ ꯃꯤꯅꯥꯏ ꯅꯨꯕꯤ ꯅꯪꯅꯁꯨ ꯂꯩꯃꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯗꯅ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛꯅ?" "ꯏꯃꯥ, ꯂꯥꯏꯔꯕꯤ ꯂꯝꯖꯥ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯧꯕꯤꯔꯤꯕ?" "ꯅꯪꯕꯨ ꯅꯤꯡꯊꯧꯅ ꯂꯧꯕ ꯅꯠꯇꯦ, ꯅꯝꯗꯨꯅ ꯂꯩꯁꯤꯟꯕꯅꯤ ꯅꯍꯥꯛꯅ꯫ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪꯅ ꯏꯆꯥꯕꯨ ꯐꯥꯕꯅꯤ." "ꯏꯃꯥ, ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯑꯩꯒꯤ ꯍꯛ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯗꯅ ꯑꯩ ꯆꯠꯄꯁꯨ ꯉꯝꯖꯔꯣꯏ." "ꯑꯩꯁꯦ ꯅꯤꯡꯊꯧꯒꯤ ꯃꯃꯥꯅꯤ, ꯑꯩꯁꯦ ꯅꯤꯡꯊꯧ ꯄꯣꯛꯄꯤꯅꯤ, ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯣꯜ ꯑꯁꯦ ꯑꯩꯒꯤꯅꯤ, ꯅꯪꯅ ꯃꯄꯨ ꯁꯥꯕ ꯅꯇꯤꯛ ꯅꯠꯇꯦ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯨ ꯊꯨꯅ, ꯅꯪ ꯑꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯗ꯭ꯔꯤꯉꯩ." "ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯨ ꯏꯃꯥ, ꯑꯩ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯄ ꯉꯝꯖꯔꯣꯏ꯫ ꯑꯩ ꯆꯠꯆꯔꯣꯏ ꯏꯃꯥ, ꯆꯠꯂꯕꯁꯨ ꯃꯍꯥꯔꯥꯖꯀꯤ ꯋꯥ ꯑꯃ ꯇꯥꯔꯒ ꯆꯠꯆꯒꯦ." "ꯋꯥꯉꯥꯡ ꯀꯣꯆꯤꯗꯤ ꯃꯍꯩꯔꯦꯗ, ꯅꯪ ꯑꯃ ꯆꯠꯈ꯭ꯔꯒ ꯀꯔꯤꯒꯤ ꯏꯔꯥꯡ ꯊꯣꯛꯂꯨꯅꯤ ꯍꯥꯏꯕꯒꯦ? ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯏ ꯁꯪꯒꯗꯧꯔꯤꯕꯅꯤ." "ꯏꯃꯥ, ꯃꯇꯝꯁꯤ ꯊꯦꯡꯂꯤ, ꯏꯀꯨ ꯏꯕꯨꯡꯉꯣꯒꯤ ꯍꯤꯗꯥꯛ ꯄꯤꯖꯕ ꯃꯇꯝ ꯌꯧꯔꯛꯂꯦ, ꯆꯪꯖꯔꯨꯈꯤꯒꯦ ꯏꯃꯥ." ꯄꯤꯌꯥꯏꯅꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯍꯧꯔꯤ ꯀꯨꯃꯣꯗꯨ꯫ ꯄꯤꯌꯥꯏꯅꯨ ꯏꯇꯞ ꯇꯞꯅ ꯃꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯍꯤꯗꯥꯛ ꯆꯥꯔꯁꯤ." "ꯑꯣ, ꯏꯃꯧ ꯏꯕꯦꯝꯃ ꯄꯤꯌꯥꯏꯅꯨ, ꯅꯪ ꯂꯥꯛꯂꯦꯗꯅ." "ꯍꯣꯏ, ꯂꯥꯛꯑꯦ ꯏꯄꯥ ꯏꯕꯨꯡꯉꯣ." "ꯏꯃꯧ ꯏꯕꯦꯝꯃ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦ, ꯏꯄꯥꯁꯨ ꯈꯪꯏ ꯅꯃꯥꯒꯤ ꯊꯃꯣꯏ, ꯑꯗꯨꯕꯨꯅꯤ ꯏꯕꯦꯝꯃ, ꯅꯃꯥꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ, ꯅꯃꯥꯒꯤ ꯋꯥꯈꯜꯗꯤ ꯑꯄꯥꯏꯕ ꯂꯩꯆꯤꯜꯅꯤ." "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ, ꯏꯃꯥꯅ ꯉꯥꯡꯕꯕꯨ ꯉꯥꯡꯖꯁꯅꯨꯗ." "ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯌꯤꯡꯕꯤꯅꯤ, ꯀꯅꯥꯒꯁꯨ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕ ꯏꯄꯥꯅꯁꯨ ꯈꯪꯏꯗ." "ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯨꯏꯔꯦ ꯏꯄꯥꯅ ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯌꯥꯇꯥꯔꯒ ꯂꯩꯔꯛꯄ, ꯅꯣꯡꯃ ꯐꯥꯗꯣꯛꯁꯨ
mapal thoksidana aseng manungsit khara phangnaba imawi bema ipa thokningtre ipa kari mata satningtre ipa gi haksang yamna soli namauga matam sangna leikisi karigino ipa ibungona wakhala duk piksiliba imawi bema hanadi isa sigidamak warami adubu ngasidi nangidamakta ipanu wari ipa ibungo karigi wariban laira lamza oina hawrakpa punsini ngasidi ningthokol asida awatpa leitana hingliba asini ipa kari haigadabunu khangti nama si phatte nama gi wakhalse karamba matamda gyan tarakani haiba ngamde tawrisi ipa ibungo ngangsabagi wanida imana ibunong mata phusaibadi tawde khara leiraga gyan tarakanida imogi lanjadaba kaisada na tawasina namagi thamoibu joy tawbu oirsa ipana thaujal pirabani maku ibungogi seba numit khudingi phangjei makuna sali piyai phajaba wahaina numit khuding makuna thagali piyai numana su solaba makugi seba pukning sangna phangjari makoigi nungsinaba matau uraga kumodi yamna saujai taina pham khangda mathanta chaktuna khanglami fattaba masu yawi kumodo migi nungaiba uraga kalakpa amasu phawrami piyai nu momo nokpasi oire kumo mahaki asaw kumogi sakhi amalai achanbi manai ama kausili kumona mahaki sakhi edu sakhi ton wa amalai ri takpiyu imai bema aigi se nangoibagi sengna hairabani ahoi haibi sakhi aigi mause aidi nungsidi kariginu imai bema dude sakhi aidi zat awangbada popani aigi I maridi awangma sagai anemba kanagumbi amattaga aigi I mari oiba pamjadi imai bema kamdawni adudi aigi mause kanano haibasu khangde kanagi zatno haibasu khangde tukachei tasengna doinaba pamjadi adubu imai bema aikhoigi leima piyai nuse ipa ibungo lakpanadi yamna chalina madudani aigi khoidau si thitliba ija pangbase sumbadagi hendoktana ipuroiba phawba mana sumkhrabani imai bema aibu kaidau zau haibano sakhi mahak ikaiba khangde talabasu satte aidi maga leminaba pamde upai ma tawraga mabu ukta manghankhro phagani imai bema madumak pangthok sake madu mai paklabadi nangi lanthum aina matik chana pigani nangbu awaba mata leheloi nangbu aina nungaina thamgani sakhi asamba sakhi nate matam kuina sana kono ngasida leiraklabani huralanagi lambi pumnamak sakhi asina khanglami mahakna paikiba thabak amata mai paktana tokhidi asengba tanja ama phanglabadi haidana mikup khuding piyai nu mabu sakhi tona senaba haurai araiba thabak nate pakni hekta yaramde asengba tanja ngairingai numit kharani di haukrabani sinakhiba thabak pangthokpa ngamde haidana kumo mana sakhi dubu ngangsairami mahaki mathakta wa nganglabanina sakhi tondi yamna saurami asawbaduga loinana laimarel piyai nubu mahakna pharaga pukhi mahaki asiba haksang kanana su khangloidaba maongda asawbe ipak amada piyai nubu inthaduna hatkirami kalak penjare kumodi harawbagi pankhai leikhiji mamaugi paw asibu tabada anaba henjile lakpadi nongma nongmagi asum henjilaktuna matam kharagi matung lakpagi punsi longkhredo thabu masing yamkhiji loina bimaga hingminnaba angaubu ole nandaras kangaunare punsido adubu nongmadi itha thajadana kapchetpi amagi saklonda mapuroibagi manglanda pigainu laklami ngasidi pirangtana chotlaba maithong aduga loinana piyainu kaptuna sanai bungo aidi laibak thiredo matam kuina laiminau haina mapu ma anadi thamidre naki maithong phawba uramda aigi punsi loiredo napu thadoktuga chatledo aidi nigamdeda mapoksa kayada wana khanglab punsi supana nagta lainingi nangi minungsi mathada naki seba matolomna punsi asiri hingningi adubu tamlabdra laibakta sanai bungo aidi nanga kainaba ngamloi nanakta asum lainingi adubu punsi di lomledo
ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯗꯤ ꯉꯝꯂꯔꯣꯏ ꯆꯦꯛꯂꯥ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯖꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯪ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯄꯤ ꯄꯥꯝꯕꯦꯜ ꯎꯁꯥ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯖꯔꯝꯒꯦ ꯑꯩꯍꯥꯛꯁꯨ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯤ ꯈꯟꯕꯤꯅꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯂꯥꯏꯕꯛ ꯊꯤꯕꯤꯅ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯒꯦ ꯅꯟꯗꯔꯥꯖ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯂꯦꯞꯄ ꯂꯩꯈꯤꯗꯦ ꯄꯤꯔꯥꯡꯗꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯩ ꯀꯞꯇꯨꯅ ꯏꯁꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ ꯂꯥꯏꯅ ꯃꯥꯡꯉꯤꯗ ꯅꯍꯥꯛꯁꯦ ꯃꯃꯩꯗꯒ ꯑꯣꯟꯊꯣꯛꯅ ꯑꯩꯅ ꯅꯥꯏꯇꯣꯝ ꯊꯅꯝꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯦꯝꯃꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯋꯥꯍꯩ ꯇꯥꯍꯧꯗꯦ ꯅꯪꯒꯤ ꯁꯦꯛꯂꯧ ꯎꯍꯧꯗꯦ ꯑꯩꯕꯨ ꯀꯔꯝ ꯂꯦꯜꯂꯁꯤꯒꯦ ꯅꯤꯡꯉꯝꯗꯦꯗ ꯊꯃꯣꯏꯁꯦ ꯆꯥꯛꯂꯦꯗ ꯃꯩꯔꯤꯅ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯕ ꯄꯤꯌꯥꯏꯅꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝꯕꯨ ꯅꯟꯗꯔꯥꯖꯅ ꯂꯨꯝꯅ ꯂꯧꯏ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯆꯦꯛꯂꯥ ꯑꯃꯠꯇ ꯎꯗꯦ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯤꯅꯣ ꯎꯃꯪ ꯑꯁꯤꯗ ꯉꯁꯤꯗꯤ ꯏꯍꯥꯡ ꯍꯥꯡꯂꯤꯕ ꯎꯆꯦꯛ ꯋꯥꯌꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯅꯟꯗꯔꯥꯖ ꯃꯁꯥꯅꯧ ꯃꯥꯕꯨ ꯀꯧꯖꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯔꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯉꯧꯔꯨꯅꯕ ꯂꯝ ꯈꯨꯅꯨ ꯑꯃ ꯄꯥꯏꯔꯛꯂꯒ ꯄꯥꯃꯦꯜ ꯎꯁꯥ ꯑꯗꯨꯗ ꯇꯣꯡꯂꯔꯤ ꯃꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯅꯟꯗꯔꯥꯖ ꯈꯨꯅꯨꯗꯨ ꯄꯤꯌꯥꯏꯅꯨꯒꯤ ꯊꯋꯥꯏꯅꯤ ꯆꯦꯛꯂꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯉꯥꯡꯕꯗꯤ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯤꯌꯥꯏꯅꯨꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯛ ꯇꯥꯏꯕꯪꯒꯤ ꯂꯤꯆꯠ ꯃꯍꯥꯛꯇꯤ ꯂꯣꯏꯅ ꯈꯪꯏ ꯅꯟꯗꯔꯥꯖ ꯀꯞꯄꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥ ꯇꯝꯖꯔꯤ ꯂꯩꯃ ꯑꯩꯗꯤ ꯅꯍꯥꯛ ꯂꯥꯛꯂꯔꯣꯏ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤꯒꯗꯧꯔꯦ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ ꯂꯩꯃ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ ꯂꯩꯃ ꯑꯁꯨꯝꯅ ꯄꯤꯌꯥꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯈ꯭ꯔꯕ ꯈꯨꯅꯨ ꯑꯗꯨꯕꯨ ꯄꯨꯔꯒ ꯅꯟꯗꯔꯥꯖ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯈꯨꯅꯨ ꯑꯁꯤꯒ ꯊꯥꯅꯗꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯁꯨꯝ ꯂꯩꯃꯤꯟꯅꯩ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯃꯄꯥꯎꯁꯨ ꯈꯨꯅꯨ ꯑꯁꯤꯗ ꯇꯝꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃ ꯑꯃꯠꯇ ꯂꯩꯇꯔꯦ ꯆꯥꯎꯔꯕ ꯐꯝ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯡꯂꯤꯕ ꯐꯝ ꯑꯁꯤꯕꯨ ꯀꯨꯃꯣꯅ ꯃꯦꯟꯁꯤꯟꯕ ꯄꯥꯝꯂꯝꯃꯤ ꯁꯈꯤꯇꯣꯟ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃ ꯂꯩ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯃꯆꯥ ꯑꯗꯨꯕꯨꯅꯤ ꯑꯣ ꯃꯖꯥꯏꯕꯦꯝꯃ ꯀꯨꯃꯥꯔꯤ ꯑꯣꯏꯔꯦꯀꯣ ꯍꯣꯏ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯣꯏꯊꯣꯛꯁꯤꯡꯉꯥꯏꯗꯅ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯁꯈꯤ ꯇꯔꯥꯏꯅ ꯌꯥꯒꯗ꯭ꯔꯥ ꯃꯗꯨꯕꯨ ꯏꯃꯥꯏꯕꯦꯝꯃ ꯃꯗꯨꯒꯤ ꯀꯨꯃꯥꯔꯤꯗꯣ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯤꯅꯤ ꯇꯔꯥꯏꯅꯗꯤ ꯌꯥꯔꯣꯏꯕ ꯆꯨꯝꯃꯤ ꯁꯈꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯑꯗꯨꯗꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯏꯃꯧ ꯑꯣꯏꯅꯤꯡꯂꯤꯕ ꯃꯖꯥꯏꯕꯦꯝꯃ ꯀꯨꯃꯥꯔꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯖꯕ ꯀꯌꯥꯅꯤ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯀꯨꯃꯥꯔꯤꯅ ꯌꯥꯈꯤꯗꯦ ꯁꯈꯤꯌꯥ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯃꯔꯝꯀ ꯂꯩꯕ꯭ꯔꯥ ꯊꯣꯏꯗꯣꯛꯅ ꯃꯔꯝ ꯑꯃ ꯂꯩꯕ ꯅꯠꯇꯦꯗ ꯃꯍꯥꯛꯅ ꯈꯣꯏꯗꯥꯗꯗꯅ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯇꯤ ꯃꯁꯛ ꯃꯇꯧ ꯑꯃꯠꯇꯁꯨ ꯋꯥꯠꯇꯦ ꯃꯍꯥꯛꯁꯨ ꯄꯥꯝꯂꯣꯏꯗ꯭ꯔꯥ ꯀꯨꯃꯥꯔꯤꯅ ꯁꯅꯥꯏꯕꯦꯝꯃ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯤ ꯈꯣꯡꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯁꯈꯤ ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯋꯥ ꯇꯥꯟꯅꯐꯝ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦꯗꯣ ꯋꯥꯐꯝꯁꯤ ꯀꯔꯝꯅ ꯅꯤꯡꯊꯧ ꯀꯦꯡꯕꯗ ꯍꯧꯗꯣꯛꯀꯅꯤ ꯁꯅꯥꯏꯕꯦꯝꯃ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯅꯅꯥꯏ ꯂꯩꯔꯤꯗꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯖꯒꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯣ ꯃꯁꯤꯃ ꯁꯈꯤ ꯑꯩꯒꯤ ꯑꯆꯥꯟꯕꯤ ꯁꯈꯤꯇꯣꯟ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ ꯅꯪꯅ ꯈꯔ ꯍꯣꯠꯅꯕꯤꯔꯣ ꯁꯈꯤ ꯐꯅꯤ ꯏꯃꯥꯏꯕꯦꯝꯃ ꯁꯈꯤꯇꯣꯟ ꯁꯪꯒ ꯆꯥꯎꯏ ꯁꯦꯜ ꯈꯔꯕꯨ ꯄꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯀꯤꯗꯕꯤ ꯁꯥꯈꯤꯅꯤ ꯃꯍꯥꯛꯅ ꯈꯪꯗꯕ ꯂꯩꯇꯦ ꯁꯥꯈꯤꯅ ꯄꯥꯎ ꯆꯦꯜꯂꯤ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯃꯐꯝꯗ ꯁꯥꯈꯤꯒꯤ ꯄꯥꯎ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯏ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯃꯄꯥꯎ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯀꯦꯡꯕ ꯃꯥꯅꯁꯨ ꯍꯔꯥꯎꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯄꯤꯔꯒ ꯃꯖꯥꯏꯕꯦꯝꯃ ꯀꯨꯃꯥꯔꯤꯕꯨ ꯌꯦꯡꯕ ꯂꯥꯛꯆꯧ ꯍꯥꯏꯅ ꯁꯥꯈꯤꯗ ꯄꯥꯎ ꯌꯧꯔꯛꯏ ꯁꯥꯈꯤꯅ ꯑꯃꯨꯛ ꯇꯝꯃꯤ ꯀꯨꯃꯣꯒꯤ ꯃꯐꯝꯗ ꯍꯔꯥꯎꯖꯔꯦ ꯀꯨꯃꯣꯗꯣ ꯁꯥꯈꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯏ ꯍꯥꯏꯗꯅ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯨ ꯁꯥꯈꯤꯇꯣꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤ ꯁꯥꯈꯤꯁꯤꯡꯒ ꯂꯣꯏꯅꯅ ꯀꯨꯃꯣꯗꯤꯅꯤ ꯅꯤꯡꯊꯧ ꯀꯦꯡꯕꯒꯤ ꯁꯪꯒꯥꯏꯗ ꯂꯥꯛꯂꯝꯃꯤ ꯑꯊꯦꯟꯄꯣꯠ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡ ꯑꯣꯏꯕꯅ ꯇꯥꯖꯣꯞꯅ ꯆꯠꯂꯝꯗꯦ ꯀꯨꯃꯣꯗꯣ ꯑꯔꯩꯕ ꯃꯥꯟꯆꯥꯡ ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ ꯀꯦꯡꯕꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯩ ꯀꯨꯃꯥꯔꯤꯒꯤ ꯃꯇꯥꯡꯗ
ꯀꯦꯡꯕꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯣꯠ ꯂꯩꯖꯗꯦ꯫ ꯁꯤꯃꯅ ꯐꯩ ꯁꯤꯃꯅ ꯐꯠꯇꯦ ꯍꯥꯏꯖꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯀꯨꯃꯥꯔꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯕꯤꯅꯤ꯫ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅ ꯃꯄꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯆꯪꯕꯤꯌꯨ ꯑꯁꯣꯝꯗ꯫ ꯏꯆꯥꯅꯨꯄꯤ ꯀꯨꯃꯥꯔꯤꯕꯨ ꯎꯅꯕꯤꯌꯨ꯫ ꯀꯨꯃꯥꯔꯤ ꯎꯅꯔꯤ꯫ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ꯫ ꯀꯨꯃꯥꯔꯤꯒꯤ ꯋꯥꯈꯜꯂꯣꯟ ꯀꯔꯤꯅꯣ ꯈꯪꯗꯣꯛꯂꯦ꯫ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯨꯃꯥꯔꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯋꯥꯔꯤ ꯈꯔ ꯇꯥꯔꯒ ꯃꯍꯥꯔꯥꯖ ꯅꯟꯗꯔꯥꯖꯀꯤ ꯃꯒꯨꯜ ꯑꯩꯅ ꯈꯪꯕ ꯉꯝꯖꯔꯦꯗꯣ꯫ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯃꯍꯥꯛꯄꯨ꯫ ꯐꯒꯅꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯃꯥ ꯑꯩꯅ ꯁꯤꯜꯂꯒꯅꯤ꯫ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯏꯕꯦꯝꯃ, ꯃꯍꯥꯛꯄꯨ ꯎꯅꯔꯕ ꯃꯇꯨꯡ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯑꯄꯥꯝꯕ ꯏꯃꯥꯗꯃꯨꯛ ꯄꯥꯎꯗꯝꯖꯒꯦ꯫ ꯀꯨꯃꯥꯔꯤꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯏꯕꯦꯝꯃ ꯀꯨꯃꯣꯗꯤꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯉꯥꯛꯂꯤꯕꯅꯤ꯫ ꯂꯩꯃ ꯌꯥꯎꯗꯅ ꯅꯪꯅ ꯀꯔꯝꯅ ꯂꯩꯕꯥꯛ ꯉꯥꯛꯀꯅꯤ? ꯏꯃꯥ, ꯂꯩꯃꯒꯤ ꯋꯥꯈꯜ ꯑꯩꯒꯤ ꯀꯣꯛꯇ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯑꯩꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛꯁꯨ ꯂꯩꯃ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯗꯨꯅ ꯃꯪꯂꯥꯟꯅꯤ ꯅꯍꯥꯛꯀꯤ꯫ ꯃꯗꯨꯅ ꯑꯣꯏꯕ ꯍꯧꯅꯗꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯍꯥꯛ ꯌꯥꯒꯗꯕꯅꯤ꯫ ꯏꯃꯥ, ꯆꯍꯤ ꯐꯥꯗ꯭ꯔꯤ ꯂꯩꯃꯅ ꯏꯅꯥꯛꯇꯒꯤ ꯆꯠꯈꯤꯕ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯅ? ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥ ꯂꯩꯔꯤꯗꯅ ꯏꯆꯥꯒꯤ꯫ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯏꯃꯥ꯫ ꯌꯦꯡꯕ ꯅꯠꯇꯦ, ꯑꯩꯗꯤ ꯍꯥꯏꯈ꯭ꯔꯅꯤ꯫ ꯏꯃꯥ, ꯈꯤꯇꯗ ꯃꯥꯏ ꯆꯣꯞꯀꯅꯤ꯫ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯈꯤꯅꯤ꯫ ꯑꯆꯝꯕ ꯅꯠꯇꯦ ꯀꯨꯃꯥꯔꯤ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤꯅꯤ꯫ ꯀꯨꯃꯥꯔꯤꯕꯨ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯃꯥꯏ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ꯫ ꯃꯗꯨ ꯑꯩ ꯈꯪꯗꯦ꯫ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯀꯨꯃꯥꯔꯤꯕꯨ ꯎꯅꯔꯨꯆꯣ꯫ ꯏꯃꯥ, ꯅꯪꯁꯤ ꯋꯥꯈꯜ ꯇꯥꯗꯦꯗ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯩꯅ ꯄꯣꯛꯄꯅꯤ꯫ ꯑꯩꯒꯤ ꯋꯥ ꯅꯪꯅ ꯇꯥꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯑꯩ ꯂꯨꯍꯣꯡꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯀꯨꯃꯥꯔꯤꯗꯤ ꯑꯋꯥꯕ ꯇꯥꯔꯛꯀꯅꯤ꯫ ꯑꯩ ꯃꯗꯨ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯅꯪ ꯍꯌꯦꯡꯃꯛ ꯆꯠꯂꯨ꯫ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯈꯜ ꯇꯥꯗꯦ ꯅꯟꯗꯔꯥꯖ꯫ ꯋꯥꯔꯧꯕꯁꯨ ꯐꯥꯎꯏ꯫ ꯃꯕꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯤꯗ ꯃꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯥꯛꯀꯅꯤ ꯉꯁꯤꯁꯨ꯫ ꯉꯥꯏꯍꯥꯛꯀꯤꯗꯃꯛ ꯈꯟꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯑꯃ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯁꯅꯨ ꯃꯍꯥꯛ ꯀꯨꯃꯥꯔꯤꯕꯨ ꯎꯅꯕ ꯆꯠꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯀꯨꯃꯣꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯅꯟꯗꯔꯥꯖ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯈꯨꯅꯨ ꯑꯁꯤꯅꯁꯨ ꯇꯥꯔꯦꯗꯣ꯫ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯟ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯨꯅꯨꯗꯣ꯫ ꯃꯤꯔꯣꯜ ꯉꯥꯡꯕꯁꯨ ꯉꯝꯖꯗ ꯃꯊꯟꯇ ꯆꯥꯛꯅ ꯁꯣꯟꯖꯔꯤ꯫ ꯁꯅꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯅꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯩꯅ ꯃꯦꯟꯁꯤꯟꯕ ꯉꯝꯂꯣꯏꯗꯣ꯫ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯕꯤꯌꯨ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯕꯤꯌꯨ꯫ ꯑꯩꯁꯨ ꯈꯪꯏ ꯀꯨꯃꯥꯔꯤ ꯃꯍꯥꯛꯇꯤ ꯃꯒꯨꯟ ꯂꯩꯕꯤꯅꯤ꯫ ꯃꯥꯗꯤ ꯃꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯂꯩꯃ ꯑꯣꯏꯕꯗ ꯃꯍꯥꯛꯇꯤ ꯃꯇꯤꯛ ꯆꯥꯕꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯕꯨꯡꯉꯣ꯫ ꯇꯥꯕꯤꯔꯣꯏꯗꯕ ꯋꯥꯀꯠꯅꯤ ꯈꯨꯅꯨ ꯃꯍꯥꯛꯀꯤ꯫ ꯇꯥꯕꯤꯗꯦ ꯀꯅꯥꯅ ꯃꯍꯥꯛꯀꯤ ꯄꯥꯎꯗꯝ꯫ ꯆꯠꯈꯤ ꯅꯟꯗꯔꯥꯖ ꯀꯨꯃꯥꯔꯤ ꯃꯍꯥꯛꯄꯨ ꯎꯅꯕ꯫ ꯅꯟꯗꯔꯥꯖ ꯃꯥꯕꯨ ꯎꯕꯗ ꯀꯨꯃꯥꯔꯤ ꯃꯍꯥꯛꯇꯤ ꯉꯥꯎꯔꯦꯗꯣ꯫ ꯅꯟꯗꯔꯥꯖꯀꯤ ꯐꯖꯕ ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥꯅ ꯀꯨꯃꯥꯔꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯂꯦꯗꯣ꯫ ꯅꯟꯗꯔꯥꯖ ꯃꯥꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯨꯃꯥꯔꯤ ꯃꯥꯅꯗꯤ ꯄꯥꯝꯖꯈ꯭ꯔꯦ꯫ ꯅꯟꯗꯔꯥꯖ ꯅꯤꯡꯊꯧ ꯃꯥꯒꯤ ꯑꯣꯏꯔꯒꯦ ꯈꯟꯖꯈ꯭ꯔꯦ꯫ ꯀꯨꯃꯣꯗ ꯄꯥꯎ ꯆꯦꯜꯂꯛꯂꯦ ꯂꯨꯍꯣꯡꯕ ꯑꯁꯤ ꯀꯨꯃꯥꯔꯤ ꯃꯁꯥꯅ ꯑꯌꯥꯕ ꯄꯤꯔꯛꯂꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯨꯃꯥꯔꯤꯒꯤ ꯋꯥꯐꯝ ꯇꯥꯕꯗ ꯀꯨꯃꯣꯗꯣ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯃꯛ ꯅꯤꯡꯊꯧꯒꯤ ꯏꯃꯨꯡꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯋꯥ ꯋꯥ ꯂꯥꯎꯅꯔꯦ꯫ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯒꯗꯧꯔꯤ꯫ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯣꯏꯒꯗꯧꯔꯤ꯫ ꯅꯟꯗꯔꯥꯖ ꯑꯃꯗꯤ ꯀꯨꯃꯥꯔꯤꯒꯤ ꯂꯨꯍꯣꯡꯕ꯫ ꯁꯅꯥ ꯀꯣꯅꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯤꯅ ꯄꯨꯡꯊꯟ ꯊꯜꯂꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯤ꯫ ꯅꯤꯡꯊꯧ ꯅꯟꯗꯔꯥꯖ ꯈꯨꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯨꯡꯁꯤꯅ, ꯂꯩꯃ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯅꯦ ꯂꯩꯃ? ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯤ꯫ ꯅꯟꯗꯔꯥꯖ ꯀꯞꯂꯛꯏ꯫ ꯂꯩꯃ, ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅꯅꯦ ꯅꯪꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯇꯩ ꯀꯅꯥ ꯌꯦꯡꯊ ꯅꯪ ꯈꯛꯇꯕꯨ ꯑꯩꯅ ꯏꯅꯥꯛꯇ ꯊꯝꯅꯤꯡꯈꯤꯕꯅꯤ ꯂꯩꯃ꯫ ꯅꯟꯗꯔꯥꯖꯄꯨ ꯊꯦꯝꯅꯤꯡꯉꯤ ꯑꯗꯨꯕꯨ ꯊꯦꯝꯕꯗꯤ ꯉꯝꯖꯗ꯭ꯔꯤ꯫ ꯃꯊꯟꯇꯅ ꯈꯟꯖꯔꯤ ꯈꯨꯅꯨꯗꯣ꯫ ꯁꯅꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩ ꯀꯞꯄꯁꯨ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ꯫ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏꯑꯦ ꯑꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯒꯤ ꯈꯨꯕꯝ ꯑꯁꯦ
Kumari mahakna mahut sinkragani. Aigi ibungo Kumari mahaki oikragani. Yen mangamkhigadra ayak. Asuk waba jaina sinkarito. Ngaureda ayak laiman oire ko thamoisi. Laima do kappi adubu ubide Nandaras mahakna. Afaba sorpum pham yenglaga Nandaras mahakti ka adudagi thokre. Khunu olabi laima mathwai sakna lehori. Asumna Nandaras amadi Kumari punsi laipul semkre. Laima gi pham mahakna mensilli. Ningthokol asigi awatpa laikhitre. Kumari mahakna pamjaba Nandarasni. Pamjaka da lairabanina maningthungle Kumari makalamna hingzare. Laima gi pham Kumari mana mensillabasu hangduna lairiba Nandaras mahakki thamoidi Kumari na mensinba ngamlamde. Laima gi jaga amatta Kumari na mahut sinba ngamlamde. Nandaras mahakki pendaba paudam pumnamak khunu asida tamduna wakatjai. Toina lei khunu asigi manakta madu pumnamak Kumari mahakna su khangi. Chingnaba ama lairakpana Kumari mana manem ibema kumoda asumna hanglai. Ima wafam amata kaidawre Kumari khunu asibu kanano kari haibano dudi. Sanai bungo Nandaras ki manakta ngaurunaba khunu ama lai. Toina wari sanai mahakka laibani ama mahaki khununi. Karaidagi lakpu usik imadi khangdebu Kumari. Ima khunu ase asamba khunu oigani haiba thajade. Kaidawba yauragi Kumari nangna duk nathwai wariba. Khunu se ji laima piyainuni khana mahakna thamjaba mali. Khunu siga wari saduna kappi. Kumari nangonda yamna kairabra mahaki dugumba matawna. Ima ibema laiminai haiba khaktani. Aingondagi khunu asini hena mana lumna lawi. Masi ai nungaite. Haima madugi oire nangna sauriba. Adubu kaino kok hek hatoklaga loiredana. Haisu haibani ima yamna haugadaba mali. Khunudo noi lauraga. Imongna pamlabadi chathok singaidana. Mahakna saurabadi ima sauninglaga sausanu ima leiri kigan. Nandaras lamkoiba satkani. Khunu manadi satkanu khamjai adubu tabide. Satkre Nandaras. Madugi khudong saba yengduna Kumari amadi sakhi singa loinana khunu adubu hatokle aduga thongduna sakhirami. Singamdana sikhiba mapokni. Makoina muk hatlabasu laimagi thawai amuk halakadauri. Ani subu oina amuk sulai Nandaras ki manglanda hairai laimana thamoi ki tengthaga loinana. Sanai bungo othokna suthina tammida thana oibi aigi laibagasi. Sirage hairasu singamdi chatlage hairasu chatngamdi. Thawai asi ona thoina khanglet. Hayeng ayuk anganbada turel machaduna chatmiduna maibu long khonduna phabi lemlai nga oina lejairamki. Aidi mayamga manaroi. Aigi kokthak asida sana machu ama yaugani. Madu yaurabadi aini haina khangbiyu. Soidana lakpiyu koibu. Laimagi walatnade dong paiduna turelda chatli Nandaras. Laima mahakpu kholami phanakuina phanglamde. Adubu kona thangda phanglami lemlai nga asida yengduna amuksu kappi Nandaras. Matam khara haukre isingpul amada haplaga lemlai nga asibu yokpani. Phana saure lemlaidu yengba yamna nungaire. Laimagi thawaini khanna ahing nungthil senajai kupna senai handakti. Lona thambani kanadasu khanghande kanadasu uhande. Kire Nandaras imungi mida khanghanba aduna lotpani lotki yauna lotsinbani. Kayambu kuina lotlugani. Nandaras ke khongthang khuding Kumari mahakna senaduna lairibani. Amuksu uredo lemlaido phajakraba lemlaini charabadi haurani. Lemlai nga phajaba ma laire haidana madusu hekta mamada pau tamlami. Sarasi hekta mahaiki. Apha phata thiruda mamawgi apambada Kumudini mahaknasu harauna yarami. Lemlai nga asaubudu thonglaga amuksa thokli. Mani mamaw harauna wari sanai. Ima hawi ko ngasigi nga se. Saita norok tani haw khrebon thokna. Ima aigi ningthause aigi ihul yamna khangi. Aina saningba khuding mani hekta purai. Phaye ima hoidine nakhogi kumai yenglaga potharibani. Adubu ima made ngonda wa amata haibidi. Karigino adudi khangdi aibu sauribra kari
ꯀꯔꯤꯒꯤ ꯁꯥꯎꯒꯗꯧꯔꯤꯕ ꯃꯥꯗꯤ? ꯏꯃꯥ, ꯃꯍꯥꯛꯁꯦ ꯋꯥ ꯌꯥꯝꯅ ꯂꯤꯛꯄ꯭ꯔꯥ? ꯍꯣꯏ, ꯈꯔꯗꯤ ꯂꯤꯛꯆꯕꯅꯤ ꯃꯁꯥꯒꯤ. ꯑꯩꯅꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯁꯦ ꯀꯌꯥ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦꯗ. ꯏꯀꯥꯏꯗꯅ ꯇꯧꯕ ꯑꯣꯏꯔꯤꯅꯤꯗ. ꯏꯃꯥ, ꯏꯀꯥꯏꯐꯝꯗꯤ ꯑꯩꯅ ꯊꯣꯛꯄꯅꯤ. ꯃꯥꯅ ꯏꯀꯥꯏꯕ ꯌꯥꯕ꯭ꯔꯅꯦ? ꯌꯦꯡꯕꯗ ꯀꯟꯁꯤꯗ ꯍꯧꯕꯗ ꯃꯉꯥꯏꯔꯤꯗꯅ. ꯃꯥꯗꯤ ꯏꯆꯦ ꯂꯩꯃꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩ. ꯑꯩꯕꯨ ꯀꯌꯥ ꯊꯧꯁꯥꯗꯦ. ꯋꯥꯈꯜ ꯄꯤꯛꯁꯤꯟꯈꯤꯅꯨ ꯀꯨꯃꯥꯔꯤ. ꯃꯍꯥꯛꯀꯤꯁꯨ ꯃꯥꯅ ꯈꯟꯖꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯁꯥꯒꯩ ꯅꯥꯇꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ. ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯄ ꯌꯥꯎꯏ. ꯑꯁꯤꯒꯨꯝꯕ ꯏꯍꯨꯜ ꯃꯥꯅ ꯅꯣꯡꯃꯇ ꯎꯕꯤꯗꯦ. ꯑꯩ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ. ꯋꯥꯔꯧꯕꯁꯨ ꯐꯥꯎꯏ ꯑꯩꯅ ꯃꯥꯕꯨ. ꯑꯗꯨꯕꯨ ꯑꯩꯅ ꯃꯉꯣꯟꯗ ꯁꯥꯎꯕꯗꯤ ꯉꯝꯗꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅ. ꯀꯨꯃꯥꯔꯤ, ꯏꯕꯨꯡꯉꯣ ꯂꯥꯛꯂꯕ ꯃꯥꯜꯂꯤ. ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯒꯨꯝꯅ ꯇꯧꯏ. ꯀꯨꯃꯥꯔꯤ ꯆꯪꯂꯛꯏ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯍꯪꯂꯛꯏ ꯅꯟꯗꯔꯥꯁ. ꯏꯁꯤꯡ ꯄꯨꯜ ꯑꯗꯨꯒꯤ ꯉꯥꯗꯨꯗꯤ? ꯉꯥꯗꯣ ꯈꯨꯝꯃꯨꯅꯁꯤꯗꯣ. ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯍꯦꯟꯃꯟꯗꯅ ꯆꯥꯊꯣꯛꯈ꯭ꯔꯦ. ꯅꯟꯗꯔꯥꯁ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ. ꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯖꯤꯜꯂꯛꯏ. ꯀꯨꯃꯥꯔꯤ ꯆꯩꯅꯥ ꯈꯥꯡꯉꯤ. ꯅꯟꯗꯔꯥꯁ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ. ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩ ꯍꯥꯏꯕꯁꯤ ꯅꯪꯅ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯗꯅ ꯅꯪꯅ ꯅꯅꯤꯡ ꯇꯧꯕ ꯃ ꯌꯥꯕ꯭ꯔꯥ? ꯆꯤꯟꯕꯥꯜꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯁꯥꯕ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤ? ꯑꯩ ꯅꯪꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯒꯦ. ꯍꯥꯡꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯩꯒꯤ ꯂꯩꯃꯒꯤ ꯃꯐꯝꯁꯦ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯃꯦꯟꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ. ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯗꯨꯗ ꯑꯩꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ. ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯖꯔꯣ. ꯑꯩ ꯅꯪꯕꯨ ꯈꯥꯝꯂꯣꯏ. ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯠꯆꯈꯣ. ꯑꯩ ꯅꯪꯕꯨ ꯀꯤꯒꯗꯕ ꯅꯠꯇꯦ. ꯀꯨꯃꯥꯔꯤ ꯀꯞꯄꯤ. ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯥꯄꯜꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯛꯏ. ꯁꯅꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯂꯥꯟꯖꯔꯦ. ꯈꯧꯔꯥꯡꯕ ꯍꯦꯃꯟꯈꯤꯕꯅ ꯅꯍꯥꯛꯀꯤ ꯋꯥ ꯑꯃꯠꯇ ꯇꯥꯔꯨꯗ ꯑꯩꯅ ꯂꯦꯝꯂꯩ ꯑꯗꯨꯕꯨ ꯆꯥꯈꯤꯕꯅꯤ. ꯑꯩ ꯂꯥꯟꯖꯔꯦ ꯁꯅꯥ ꯏꯕꯨꯡꯉꯣ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏ. ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯖꯔꯦ. ꯅꯪꯒꯤ ꯋꯥ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ. ꯅꯟꯗꯔꯥꯁ ꯊꯣꯛꯈ꯭ꯔꯦ. ꯑꯁꯥꯎꯕꯒꯤ ꯃꯩꯔꯤ ꯄꯨꯗꯨꯅ. ꯃꯁꯥꯅ ꯆꯨꯈꯠꯆꯕ ꯃꯩꯔꯤꯅꯤ. ꯀꯨꯃꯥꯔꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯇꯨꯅ ꯂꯩꯍꯧꯔꯤ. ꯃꯄꯣꯛ ꯌꯥꯝꯕꯤ ꯂꯩꯃ ꯍꯥꯏꯕꯗꯨꯅꯤ. ꯖꯤꯕ ꯀꯌꯥꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯆꯪꯂꯛꯄ ꯑꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯀꯨꯏꯅ ꯈꯥꯡꯗꯦ, ꯀꯨꯏꯅ ꯍꯤꯡꯗꯦ. ꯊꯣꯛꯄ ꯃꯍꯦꯛꯇ ꯂꯥꯛꯂꯝꯃꯤ. ꯋꯥꯔꯤ ꯁꯥꯏ ꯀꯨꯃꯣꯅ ꯃꯍꯥꯛꯀꯤ ꯁꯥꯈꯤ ꯑꯗꯨꯗ. ꯁꯥꯈꯤꯇꯣꯟ, ꯑꯩꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ? ꯏꯃꯥ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯄꯤꯌꯥꯏꯅꯨꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ. ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯈꯤꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯨꯃꯥꯔꯤꯅ ꯏꯃꯧ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯔꯦ. ꯏꯁꯨꯗꯤ ꯎꯗ꯭ꯔꯦꯗꯣ ꯁꯥꯈꯤꯇꯣꯟ. ꯁꯅꯥ ꯏꯕꯨꯡꯉꯣꯁꯦ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ. ꯃꯍꯥꯛꯀꯤ ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯔꯤ. ꯁꯥꯈꯤ, ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ. ꯑꯩꯁꯦ ꯄꯥꯞ ꯆꯦꯜꯂꯦꯗ. ꯏꯃꯥ ꯏꯕꯦꯝꯃ, ꯍꯦꯟꯅ ꯈꯜꯂꯨꯅꯨ. ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯌꯨ. ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯗꯣꯛꯂꯦ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯤ ꯁꯥꯈꯤꯇꯣꯟ. ꯊꯃꯣꯏꯁꯤ ꯆꯥꯛꯂꯦ ꯑꯩꯍꯥꯛꯇꯤ. ꯏꯃꯥ ꯏꯕꯦꯝꯃ, ꯀꯨꯃꯥꯔꯤꯗꯤ ꯀꯝꯗꯧꯔꯤ? ꯀꯨꯏꯔꯦꯗ ꯎꯗꯕ. ꯑꯩꯁꯨ ꯀꯌꯥ ꯍꯟꯗꯛꯇꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ. ꯀꯨꯃꯥꯔꯤ ꯂꯩꯔꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯗꯨꯅ. ꯏꯁ, ꯅꯨꯡꯉꯥꯏꯇꯦꯗ ꯑꯣꯟꯊꯣꯛꯅ. ꯏꯆꯥꯁꯨ ꯉꯥꯎꯔꯤ, ꯏꯃꯧꯁꯨ ꯉꯥꯎꯔꯤ. ꯑꯩꯁꯨ ꯉꯥꯎꯔꯤ ꯁꯥꯈꯤꯇꯣꯟ. ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯁ ꯂꯩꯈꯤꯕ꯭ꯔꯥ? ꯂꯩꯈꯤ, ꯍꯨꯏ ꯑꯃꯣꯝ ꯑꯃꯒ ꯂꯣꯏꯅꯅ. ꯍꯨꯏꯗꯤ ꯀꯔꯤꯒꯤ? ꯂꯩꯃꯅꯤ ꯍꯥꯏ ꯃꯍꯥꯛꯀꯤ. ꯇꯁꯦꯡꯅ ꯉꯥꯎꯔꯤꯗꯅ ꯃꯍꯥꯛꯇꯤ. ꯍꯨꯏ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯁꯣꯛꯄ ꯌꯥꯗꯦ. ꯂꯩꯃꯅꯤ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕꯅꯤ. ꯏꯃꯥ ꯏꯕꯦꯝꯃ, ꯃꯗꯨꯗꯤ ꯐꯤꯕꯝ ꯌꯥꯝꯅ ꯂꯨꯔꯦ. ꯅꯟꯗꯔꯥꯁꯀꯤ ꯐꯤꯕꯝ ꯈꯨꯟꯖꯥꯁꯤꯡꯅ ꯈꯪꯂꯕꯗꯤ ꯅꯤꯡꯊꯧꯁꯤꯜꯂꯣ ꯍꯥꯏꯔꯛꯀꯅꯤ. ꯂꯨꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯁꯥꯈꯤꯇꯣꯟ, ꯑꯩꯒꯤ ꯏꯆꯥꯁꯦ ꯉꯥꯎꯕꯗꯤ ꯅꯠꯇꯦ. ꯂꯩꯃꯒꯤ ꯋꯥꯈꯜꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯁꯅꯥ ꯏꯕꯦꯝꯃ, ꯑꯩ ꯅꯟꯗꯔꯥꯁꯄꯨ ꯎꯅꯔꯨꯒꯦ. ꯆꯪꯂꯨꯅꯨ ꯁꯥꯈꯤꯇꯣꯟ, ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ. ꯃꯑꯣꯡ ꯌꯦꯡꯂꯨꯒꯦ ꯏꯃꯥ ꯏꯕꯦꯝꯃ. ꯀꯨꯝꯁꯤ ꯀꯨꯝꯗꯤ ꯅꯣꯡ ꯌꯥꯝꯅ ꯆꯨꯏ. ꯏꯁꯤꯡ ꯆꯥꯎꯒꯗꯧꯔꯤ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯊꯣꯛꯂꯔꯤ. ꯈꯪꯍꯧꯗꯅ ꯆꯥꯎꯔꯛꯄ ꯏꯁꯤꯡꯅꯤ. ꯃꯐꯝ ꯐꯅꯌꯥꯝꯗꯤ ꯊꯨꯝꯖꯤꯟꯈ꯭ꯔꯦ. ꯆꯪꯅꯐꯝ ꯂꯩꯅꯗ꯭ꯔꯦ. ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯑꯁꯤꯕꯨ ꯊꯤꯜꯂꯔꯤ. ꯑꯆꯧꯕ ꯏꯔꯩꯅꯤ, ꯑꯆꯧꯕ ꯏꯄꯥꯛꯅꯤ. ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ. ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯈꯨꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯍꯧꯔꯛꯂꯤ. ꯍꯤꯖꯥꯎ ꯑꯃ ꯊꯧꯔꯥꯡ ꯇꯧꯏ. ꯅꯟꯗꯔꯥꯁ ꯃꯍꯥꯛꯅ ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯍꯥꯞꯄꯤ. ꯍꯨꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯥꯡꯒꯠꯂꯤ. ꯃꯍꯥꯛꯀꯤꯗꯤ ꯍꯨꯏ ꯑꯗꯨꯅ ꯃꯔꯨꯅꯤ, ꯂꯩꯃꯅ ꯃꯔꯨꯅꯤ. ꯑꯁꯨꯝꯅ ꯅꯟꯗꯔꯥꯁ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄ ꯇꯥꯔꯦ. ꯂꯝꯕꯤ ꯃꯌꯥꯏ ꯆꯜꯂꯛꯄꯗ꯭ꯋꯥꯏꯗ ꯅꯟꯗꯔꯥꯁꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯗꯨꯕꯨ ꯊꯤꯔꯛꯄꯅꯤ. ꯊꯤꯕ ꯈꯪꯗꯦ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯅꯣ. ꯀꯣꯏꯊꯤ ꯊꯤꯔꯤ ꯅꯟꯗꯔꯥꯁ.
ꯂꯩꯍꯧꯔꯕꯅꯤ ꯍꯨꯏ ꯑꯗꯨꯗꯤ ꯀꯅꯥꯅꯁꯨ ꯏꯟꯁꯤꯜꯂꯨꯗ ꯃꯁꯥꯅ ꯃꯔꯣꯝꯗꯣꯝ ꯂꯩꯍꯧꯕꯅꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯍꯤꯖꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯥꯏꯇꯣꯝ ꯂꯩꯍꯧꯔꯦ ꯂꯩꯃꯒꯤ ꯑꯔꯣꯏꯕ ꯊꯋꯥꯏꯗꯣ ꯏꯀꯪ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯍꯧꯕꯁꯨ ꯅꯠꯇꯦ ꯏꯄꯥꯛ ꯑꯁꯤꯗ ꯏꯔꯣꯏꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯨꯏ ꯑꯗꯨ ꯈꯣꯡꯉꯤ ꯕꯧ ꯕꯧ ꯍꯥꯏꯅ ꯋꯥꯍꯩꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ ꯃꯤꯔꯣꯜꯗꯤ ꯍꯩꯇ꯭ꯔꯕꯅꯤꯅ ꯍꯨꯏ ꯑꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯤ ꯁꯅꯥ ꯏꯕꯨꯡꯉꯣ ꯆꯠꯂꯨꯀꯣ ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ ꯑꯁꯤꯒꯨꯝꯕ ꯃꯄꯣꯛ ꯑꯃꯗ ꯍꯤꯡꯕꯁꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯒꯤ ꯀꯔꯤ ꯄꯥꯞ ꯂꯩꯕꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯍꯤꯡꯍꯜꯂꯤꯕꯅꯣ ꯀꯔꯤꯒꯤ ꯃꯄꯣꯛ ꯌꯥꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯤꯕꯅꯣ ꯃꯗꯨꯁꯨ ꯃꯤꯑꯣꯏ ꯃꯄꯣꯛꯁꯨ ꯅꯠꯇꯕ ꯁꯅꯥ ꯏꯕꯨꯡꯉꯣ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯅꯪꯒꯤ ꯂꯩꯃ ꯑꯣꯏꯔꯒꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯁꯥ ꯉꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯅꯔꯛꯇ ꯂꯩꯕꯁꯤ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯂꯩꯍꯧꯔꯒꯦ ꯅꯁꯥꯅꯧ ꯑꯣꯏꯕꯤꯗꯤ ꯆꯠꯂꯣꯀꯣ ꯏꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯅ ꯀꯟꯈ꯭ꯔꯕ ꯏꯔꯩꯅꯤ ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯏꯔꯣꯏꯗꯨꯅ ꯂꯩꯈꯤꯒꯅꯤ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯔꯩꯗ ꯏꯁꯤꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯇꯞꯅ ꯇꯥꯎꯊꯈꯤ ꯍꯨꯏ ꯑꯗꯨ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯦ ꯄꯥꯝꯖꯗꯦ ꯁꯥꯒꯤ ꯃꯄꯣꯛ ꯑꯃꯨꯛꯇꯪ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯉꯁꯤ ꯈꯛꯇꯗ ꯈꯪꯂꯛꯏ ꯀꯌꯥꯗ ꯃꯃꯜ ꯂꯩꯈ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯅꯣ